ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯑꯅꯧꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯈꯨꯟꯕ ꯃꯟꯇ꯭ꯔ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯈꯨꯟꯕ ꯃꯟꯇ꯭ꯔ꯫ ꯌꯥꯝꯅ ꯂꯥꯏꯔꯔꯕ ꯈꯨꯡꯒꯪ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯑꯃꯒ ꯑꯃꯒꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯩ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅꯗꯤ ꯄꯥꯟꯖꯩ꯫ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯉꯥꯡ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜ ꯊꯣꯏꯅ ꯂꯩꯇꯦ, ꯑꯗꯨꯕꯨ ꯈꯔꯗꯤ ꯏꯕ ꯄꯥꯕꯗꯤ ꯍꯩꯅꯩ꯫ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯅ ꯃꯍꯩ ꯇꯝꯕꯗꯤ ꯉꯝꯍꯜꯂꯝꯗꯦ, ꯃꯔꯝꯗꯤ ꯂꯥꯏꯔꯕ ꯈꯨꯡꯒꯪ ꯑꯣꯏꯕꯅꯤꯅ ꯈꯔꯕꯨ ꯏꯕ ꯄꯥꯕ ꯉꯝꯂꯕꯗꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯈꯔ ꯇꯝꯂꯒ ꯑꯗꯨꯃꯛ ꯇꯣꯛꯅꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯥꯎꯔꯛꯄꯅꯤ ꯕꯤꯟꯇꯨ꯫ ꯕꯤꯟꯇꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯔ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤ ꯋꯥꯠꯇꯦ꯫ ꯑꯗꯨꯃꯛꯄꯨ ꯍꯥꯏꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯗꯤ ꯈꯔ ꯃꯍꯩ ꯇꯝꯅꯔꯒ ꯑꯗꯨꯃꯛ ꯃꯍꯩ ꯇꯝꯕ ꯇꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯟꯇꯨꯗꯤ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯆꯠꯂꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯈꯔ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯆꯦꯡ ꯆꯥꯕ ꯏꯃꯨꯡ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯇꯤ ꯁ꯭ꯀꯨꯜ ꯑꯗꯨꯝ ꯆꯠꯂꯤ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯛꯇꯤ ꯃꯃꯥ ꯃꯄꯥꯅ ꯃꯇꯣꯝꯇ ꯄꯣꯛꯏ꯫ ꯑꯁꯣꯝꯅ ꯕꯤꯟꯇꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯛꯄ ꯆꯍꯤ 13-15 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯃ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯂꯥꯏꯔꯤꯛ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯃꯥꯏꯕ ꯑꯃꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯃꯍꯩ ꯇꯝꯂꯨꯔꯒ ꯍꯩꯀꯟ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯇꯥꯍꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯃꯍꯥꯛꯅ ꯈꯨꯟꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯤꯕ ꯃꯌꯦꯛꯁꯤꯡ ꯑꯗꯣ ꯕꯤꯟꯇꯨꯅꯗꯤ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯔꯛꯇ ꯑꯏꯕ ꯆꯦꯅꯥ ꯑꯃꯗꯤ ꯌꯥꯎꯔꯝꯃꯤ꯫ ꯆꯦꯅꯥ ꯑꯗꯨꯗ ꯏꯔꯤꯕ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯄꯥꯕ ꯉꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯦꯅꯥ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯤꯡꯂꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯈꯥꯎꯗ ꯍꯥꯞꯆꯜꯂꯒ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯁꯥꯟꯅꯕ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯁꯥꯟꯅꯕ ꯊꯣꯛꯂꯛꯄꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯈꯨꯜꯂꯛꯈꯤꯕ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯞꯇꯨꯅ ꯌꯥꯎꯔꯝꯕ ꯆꯦꯅꯥ ꯑꯗꯣ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯁꯥꯟꯅꯄꯨꯡ ꯑꯗꯨ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯤꯟꯇꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯃꯌꯥꯝ, ꯉꯁꯤꯗꯤ ꯅꯈꯣꯏꯗ ꯑꯩꯅ ꯀꯔꯤꯅꯣꯃ ꯌꯦꯡꯍꯟꯒꯦ꯫ ꯌꯦꯡꯉꯨꯅꯦ, ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯈꯨꯜꯂꯛꯄꯅꯦ, ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯒꯤ ꯆꯦꯁꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯣ ꯅꯣꯏꯕꯨ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕ ꯉꯝꯅꯕ ꯌꯥꯎꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕꯤ ꯀꯩꯁꯝꯆꯥꯅ, "ꯀꯔꯤꯅꯣꯅꯦ ꯕꯤꯟꯇꯨ, ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯑꯩꯈꯣꯏꯗ ꯄꯥꯕ ꯍꯩꯕ꯭ꯔꯥꯅ ꯍꯪꯉꯛꯏꯁꯤꯕꯨ ꯕꯅꯥꯟ ꯂꯥꯟꯗ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯏ꯫ ꯃꯁꯤꯗꯒꯤ ꯕꯤꯟꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯍꯣꯏꯅꯦ, ꯑꯗꯣ ꯅꯣꯏꯁꯨ ꯏꯕ ꯄꯥꯕꯗꯤ ꯈꯔ ꯍꯩꯔꯤꯗꯨꯗꯤ꯫ ꯑꯗꯣ ꯑꯩ ꯍꯥꯏꯔꯛꯀꯁꯦ, ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯁꯤꯗꯤ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯃꯌꯦꯛꯁꯤꯡꯁꯦ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏ, ꯑꯗꯨꯒ ꯆꯦꯁꯤꯗ ꯏꯔꯤꯕꯁꯤꯗꯤ ꯑꯩ ꯄꯥꯕ ꯍꯩꯌꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕ ꯀꯂꯝꯅ, "ꯀꯔꯤꯅꯣꯗꯣ ꯍꯥꯏꯔꯛꯑꯣꯅꯦ, ꯅꯪꯅ ꯁꯨꯝ ꯑꯣꯝꯆꯥꯛꯅꯔꯒ ꯂꯩꯔꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯟꯇꯨꯅ, "ꯍꯥꯏꯒꯦꯁꯦ, ꯁꯤꯒꯤ ꯆꯦꯅꯥꯁꯤꯗ ꯍꯥꯏꯔꯤ, ꯑꯩꯈꯣꯏꯅꯅꯦ ꯂꯥꯏ ꯑꯃ ꯀꯧꯊꯣꯛꯂꯒ ꯂꯥꯏꯗꯨꯒ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏ ꯍꯥꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯊꯕꯛꯁꯨ ꯇꯧꯍꯟꯕ ꯌꯥꯏꯅ ꯍꯥꯏꯔꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯃꯥꯏꯕꯒꯤ ꯂꯥꯏꯔꯤꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯍꯥꯏꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯟꯇꯨꯅ, "ꯑꯝꯇꯪ ꯉꯥꯏꯈꯣꯁꯦ, ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯂꯥꯏ ꯀꯧꯊꯣꯛꯂꯒ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯁꯦ ꯍꯥꯏꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕ ꯀꯂꯝꯅ, "ꯇꯜꯂꯤꯀꯣ, ꯂꯥꯏ ꯁꯥꯟꯅꯕꯁꯦ ꯕꯦꯔꯥ ꯌꯥꯝ ꯀꯥꯏ ꯍꯥꯏꯕꯅꯤ." "ꯍꯦꯔꯥ, ꯅꯪ ꯁꯤꯗꯤ ꯀꯤꯒꯟꯈ꯭ꯔꯦꯍꯦ꯫ ꯕꯤꯟꯇꯨ, ꯇꯧꯁꯤꯅꯦ, ꯑꯁꯦꯡꯕꯒꯤ ꯂꯥꯏ ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯁꯦꯕ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯂꯥꯏ ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯁꯤ, ꯂꯥꯏꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ
ꯕꯤꯟꯇꯨꯗ ꯍꯥꯏꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯟꯇꯨꯅ ꯑꯁ ꯑꯩꯈꯣꯏꯅ ꯀꯧꯔꯒ ꯂꯥꯛꯀꯗꯧ ꯅꯠꯇꯦꯃꯤ ꯁꯤꯗꯤꯅꯦ ꯑꯁꯤꯕ ꯍꯤꯒꯠꯅꯅꯕ ꯃꯟꯇ꯭ꯔꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯣꯡꯐꯝꯗ ꯐꯨꯝꯈꯤꯕ ꯃꯤꯁꯦ ꯁꯤꯗꯩꯁꯤꯗ ꯃꯟꯇ꯭ꯔꯗꯨ ꯁꯣꯜꯂꯒ ꯑꯗꯨꯗ ꯀꯧꯊꯣꯛꯂꯒ ꯃꯤꯗꯨ ꯍꯤꯡꯍꯟꯕꯒꯤ ꯋꯥꯔꯤꯅꯦꯃꯤ ꯑꯗꯨꯁꯨꯅꯦ ꯕꯨꯠ ꯑꯣꯏꯅ ꯍꯤꯡꯍꯟꯗꯣꯏꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯊꯃꯣꯏꯗꯁꯨ ꯇꯁꯦꯡꯅ ꯃꯗꯨꯃꯨꯛ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯥꯡꯌꯦꯡꯁꯨ ꯇꯧꯅꯤꯡꯉꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯀꯂꯝꯅ ꯕꯤꯟꯇꯨꯗ ꯍꯥꯏꯔꯛꯏ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯒ ꯀꯥꯟꯅꯔꯤꯕꯁꯤꯅ ꯀꯔꯤ ꯑꯁ ꯀꯂꯝ ꯅꯪꯁꯤꯗꯤ ꯄꯪꯉꯤꯍꯦ ꯑꯩꯈꯣꯏꯅ ꯂꯥꯏꯁꯤꯕꯒꯤ ꯊꯋꯥꯏ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯄꯨꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯄꯣꯠ ꯂꯧꯕ ꯌꯥꯏꯃꯤ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯏꯔꯤꯁꯤ ꯎꯗ꯭ꯔꯣ ꯆꯦꯅꯥꯁꯤꯗ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯗꯨ ꯀꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯄꯥꯝꯕ ꯄꯣꯠ ꯅꯤꯒꯗꯕꯅꯦꯅ ꯍꯥꯏꯔꯤꯁꯦ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ ꯅꯣꯏ ꯃꯌꯥꯝ ꯀꯔꯤ ꯀꯔꯤ ꯅꯤꯒꯗꯧꯔꯤꯒꯦ ꯑꯩꯒꯤꯗꯤ ꯁꯥꯏꯀꯜ ꯐꯖꯕ ꯑꯃ ꯅꯤꯍꯧ ꯇꯥꯔꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯏ ꯑꯗꯨꯃꯛꯄꯨ ꯊꯕꯛ ꯑꯗꯣ ꯃꯈꯣꯏ ꯈꯔꯁꯨ ꯇꯧꯅꯤꯡꯉꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯇꯧꯅꯤꯡꯗꯦ ꯀꯤꯁꯨ ꯀꯤꯔꯤ ꯇꯧꯁꯨ ꯇꯧꯅꯤꯡꯉꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯁꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯁꯥꯟꯅꯕꯔꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯅꯨꯃꯤꯠ ꯇꯥꯔꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯨꯝꯗ ꯍꯟꯅꯔꯝꯗꯥꯏꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯍꯩ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯤ ꯁꯣꯝꯗ ꯕꯤꯟꯇꯨꯗꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯣꯟꯗꯨꯅ ꯑꯁꯤꯕꯕꯨ ꯍꯤꯒꯠꯍꯟꯁꯤꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤ ꯑꯗꯨꯒ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯇꯨꯅ ꯃꯍꯥꯛꯅ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯍꯤꯒꯠꯍꯟꯕ ꯉꯝꯂꯕꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯁꯤꯔꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯊꯪ ꯍꯤꯒꯠꯍꯟꯗꯨꯅ ꯁꯦꯟ ꯌꯥꯝꯅ ꯇꯥꯟꯕ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯛꯂꯤ ꯑꯁꯣꯝꯅ ꯋꯥꯈꯜ ꯑꯗꯨ ꯍꯦꯛꯈꯠꯂꯛꯄꯒ ꯃꯍꯥꯛ ꯃꯊꯟꯇꯁꯨ ꯃꯃꯣꯟ ꯅꯣꯛꯏ ꯄꯩꯁా ꯄꯥꯏꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯑꯃꯗꯤ ꯆꯥꯅꯤꯡꯕ ꯂꯩꯕ ꯁꯦꯠꯅꯤꯡꯕ ꯂꯩꯗꯨꯅ ꯃꯍꯥꯛ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯃꯍꯥꯛ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯉꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯣꯝꯅ ꯇꯧꯅꯔꯤꯉꯩ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯆꯥꯛ ꯆꯥꯅꯅꯕ ꯀꯧꯕ ꯂꯥꯛꯏ ꯃꯗꯨꯗ ꯃꯃꯥꯅ ꯍꯩꯃꯥ ꯑꯩꯗꯤ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯣꯏ ꯅꯤꯡꯉꯤ ꯑꯗꯨꯒ ꯅꯪꯗꯤ ꯁꯤꯗꯩꯗ ꯀꯩꯗꯧꯔꯤꯕ ꯏꯃꯥ ꯑꯩ ꯉꯁꯥꯏ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤꯕꯅꯤ ꯑꯗꯨ ꯋꯥꯃꯟꯗꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯕꯩ ꯋꯥꯅꯤꯗ ꯋꯥꯔꯝꯅꯤ ꯂꯥꯛꯑꯣ ꯏꯆꯥꯗꯤ ꯋꯥꯔꯕꯅꯤꯅꯅꯦ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯑꯃꯨꯛ ꯇꯨꯝꯃꯣꯅꯦꯀꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯕꯤꯟꯇꯨꯗꯣ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯆꯥꯛ ꯑꯗꯣ ꯆꯥꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯣꯛ ꯃꯄꯨꯒ ꯄꯨꯟꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯅꯗꯨꯅ ꯇꯨꯝꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯟꯇꯨꯗꯣ ꯃꯍꯥꯛ ꯃꯈꯣꯏ ꯈꯨꯜꯒꯤ ꯃꯇꯥꯏ ꯑꯃꯗ ꯂꯩꯕ ꯆꯨꯖꯥꯛꯀꯤ ꯐꯥꯔꯝ ꯑꯃꯗ ꯃꯍꯥꯛ ꯂꯥꯛꯏ ꯆꯨꯖꯥꯛꯅ ꯄꯨꯡꯃꯪ ꯃꯪꯕ ꯃꯈꯩ ꯍꯧꯔꯤꯕ ꯐꯥꯔꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯄꯤꯛꯂꯕ ꯂꯧꯔꯤ ꯑꯗꯨꯗ ꯕꯤꯟꯇꯨꯗꯣ ꯃꯇꯣꯝꯇ ꯑꯁꯨꯝ ꯂꯥꯛꯏ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯔꯤ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯤ ꯃꯝꯂꯤꯕꯅꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯈꯔꯕꯨꯗꯤ ꯉꯥꯜꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯤꯛꯂꯥ ꯇꯥꯁꯤꯜꯂꯛꯄꯒꯤ ꯏꯔꯪ ꯂꯪꯈꯠꯂꯕ ꯆꯨꯖꯥꯛ ꯃꯅꯥꯁꯤꯡ ꯑꯗꯣ ꯌꯦꯡꯗꯨꯅ ꯕꯤꯟꯇꯨꯗꯣ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯐꯥꯔꯝ ꯑꯗꯨꯒꯤ ꯃꯇꯥꯏꯋꯥꯏꯗ ꯁꯪ ꯑꯃ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛ ꯎꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯅꯥꯀꯟ ꯌꯦꯠ ꯑꯣꯏꯗ ꯐꯨꯠ 6 ꯍꯦꯟꯅ ꯋꯥꯡꯂꯕ ꯆꯨꯖꯥꯛꯅ ꯃꯅꯥ ꯄꯨꯡꯅ ꯍꯧꯔꯤꯕꯅꯤ ꯃꯔꯛ ꯑꯗꯨꯗ ꯕꯤꯟꯇꯨꯅ ꯆꯠꯂꯤꯕꯗꯣ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯎꯔꯔꯣꯏꯗꯕꯅꯤ ꯑꯗꯨꯝꯅꯇꯧꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯪ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯛꯏ ꯃꯗꯨꯗ ꯕꯤꯟꯇꯨꯅ ꯃꯤ ꯑꯗꯨꯗ ꯀꯅꯥꯅꯣ ꯑꯗꯨꯗ ꯐꯝꯂꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯪꯉꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯍꯪꯗꯨꯅ ꯅꯨꯄꯥ ꯑꯃ ꯐꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯗꯣ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯠꯇꯣ ꯉꯛꯁꯪ ꯉꯥꯡꯅ ꯏꯂꯪ ꯂꯪꯈꯠꯅ ꯄꯥꯡꯉꯤ ꯑꯗꯨꯒ ꯃꯌꯥ ꯑꯗꯨꯁꯨ ꯁꯔꯨ ꯉꯥꯛꯇ ꯉꯥꯏꯔꯤ ꯍꯤꯒꯠꯂꯒ ꯌꯦꯡꯂꯛꯄ ꯑꯗꯨꯗꯗꯤ ꯕꯤꯟꯇꯨꯗꯣ ꯈꯪꯗꯨꯅ ꯂꯥꯎꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯎꯕ ꯑꯗꯨꯗ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯗꯨꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯣꯛꯈꯩꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯕꯤꯟꯇꯨꯗꯣ ꯋꯥꯈꯜ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯅꯤꯡꯁꯥ ꯐꯨꯏꯅ ꯍꯣꯜꯂꯒ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯅ ꯂꯩꯔꯤ ꯃꯗꯨꯗ ꯃꯄꯥꯅ ꯀꯩꯗꯧꯔꯕꯒꯦ ꯕꯤꯟꯇꯨ ꯃꯃꯪꯗ ꯀꯔꯤ ꯎꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯕꯤꯟꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯄꯥꯎ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯨꯅ
ꯍꯦꯔꯥ ꯃꯀꯨ ꯃꯪꯅꯤꯗꯅ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯄꯨꯄꯨ ꯂꯩꯋꯥ ꯁꯣꯟꯕꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯤꯟꯇꯨꯒꯤ ꯃꯀꯣꯛꯇ ꯂꯩꯋꯥ ꯁꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯁꯣꯜꯂꯒ ꯀꯥꯝꯊꯔꯤ ꯑꯗꯨꯒ ꯃꯣꯟ ꯑꯗꯨꯗꯁꯨ ꯂꯩꯋꯥ ꯁꯣꯜꯂꯒ ꯃꯣꯟ ꯑꯗꯣ ꯃꯈꯥꯗ ꯑꯣꯟꯊꯣꯛꯂꯒ ꯊꯝꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯤꯟꯇꯨꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯇꯨꯝꯍꯜꯂꯝꯂꯒ ꯃꯈꯣꯏ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯠꯅꯈ꯭ꯔꯦ ꯕꯤꯟꯇꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯊꯕꯗꯣ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯇꯁꯦꯡꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃ ꯃꯍꯥꯛꯅ ꯈꯨꯜꯂꯨꯕ ꯑꯗꯨꯅ ꯇꯧꯔꯛꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯨꯛꯅꯤꯡꯗ ꯃꯋꯣꯟ ꯈꯜꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯕꯤꯟꯇꯨꯗꯣ ꯍꯧꯖꯤꯛ ꯄꯨꯡ 7 ꯇꯥꯕꯁꯤ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇꯦ ꯃꯗꯨꯗ ꯃꯃꯥꯅ ꯆꯪꯁꯜꯂꯛꯇꯨꯅ ꯃꯆꯥ ꯕꯤꯟꯇꯨꯕꯨ ꯍꯧꯗꯣꯛꯂꯤ ꯕꯤꯟꯇꯨꯗꯣ ꯑꯦ ꯁꯪꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯃꯥꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯒꯤ ꯏꯃꯥ ꯁ꯭ꯀꯨꯜ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯥꯗꯣ ꯅꯣꯛꯏ ꯑꯗꯨꯒ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯁ꯭ꯀꯨꯜ ꯆꯠꯀꯗꯧꯔꯤꯕꯁꯤ ꯅꯪ ꯃꯉꯥꯏꯔꯦ ꯏꯕꯨꯡꯉꯣ ꯍꯥꯏꯔꯛꯄꯗꯨꯗ ꯕꯤꯟꯇꯨꯗꯣ ꯉꯁꯤꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡ ꯃꯃꯥꯏ ꯇꯥꯊꯣꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯄꯗꯗꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯈꯨꯜꯂꯛꯈꯤꯕ ꯃꯟꯇ꯭ꯔ ꯏꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯣ ꯍꯥꯡꯒꯠꯇꯨꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯄꯥꯎ ꯇꯝꯈꯤꯕ ꯃꯥꯅ ꯑꯈꯪꯕ ꯃꯟꯇ꯭ꯔ ꯏꯕ ꯆꯦꯕꯥꯡ ꯑꯗꯣ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯌꯦꯡꯂꯝꯕꯗꯒꯤ ꯃꯍꯥꯛ ꯀꯔꯤ ꯈꯜꯂꯛꯂꯕꯅꯣ ꯈꯪꯗꯦ ꯆꯦꯖꯦꯠ ꯑꯗꯣ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯡꯅ ꯁꯥꯟꯅꯔꯝꯒꯗꯧꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯟꯇꯨꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯃꯌꯥꯝ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕꯗꯨ ꯉꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯒꯅꯤ ꯑꯩ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯔꯣꯏ ꯑꯗꯨꯅ ꯉꯁꯤ ꯇꯧꯁꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕ ꯀꯂꯝꯅ ꯑꯁ ꯕꯤꯟꯇꯨ ꯀꯔꯤꯕꯨ ꯀꯥꯟꯗꯣꯏꯅꯣ ꯑꯗꯨ ꯇꯧꯔꯒ ꯑꯁꯦ ꯀꯥꯟꯗꯦ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕ ꯑꯇꯩꯅ ꯉꯥꯏꯈꯣꯍꯦ ꯕꯤꯟꯇꯨ ꯀꯔꯤꯕꯨ ꯀꯥꯟꯗꯧꯔꯤꯒꯦ ꯑꯩꯈꯣꯏꯅ ꯑꯗꯨ ꯇꯧꯔꯒ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯟꯇꯨꯅ ꯑꯄꯪꯕꯆꯥ ꯑꯩꯈꯣꯏꯅ ꯑꯁꯤꯕꯗꯨ ꯍꯤꯡꯒꯠꯍꯟꯕ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯤꯔꯛꯄ ꯃꯤꯁꯤꯡꯗꯨ ꯍꯤꯡꯒꯠꯍꯜꯂꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯁꯦꯟꯌꯥꯟ ꯑꯃ ꯐꯪꯒꯗꯧꯔꯤꯕꯅꯤꯅꯦ ꯈꯨꯜ ꯑꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯨꯜꯁꯤꯡꯗꯒꯤ ꯏꯅꯥꯛ ꯈꯨꯜꯂꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯤꯔꯛꯀꯅꯤ ꯃꯈꯣꯏꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯍꯤꯡꯒꯠꯍꯜꯂꯕꯗꯤ ꯁꯦꯟ ꯃꯌꯥꯝ ꯐꯪꯉꯣꯏꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯣ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯕꯤꯟꯇꯨꯗ ꯑꯗꯨꯗꯤ ꯊꯕꯛ ꯑꯗꯨ ꯀꯔꯝꯅ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯕꯤꯟꯇꯨꯅ ꯃꯍꯥꯛ ꯑꯁꯤꯕ ꯑꯃꯒꯤ ꯐꯨꯝꯈꯤꯕ ꯃꯐꯝ ꯈꯪꯉꯤ ꯑꯗꯨꯅ ꯑꯗꯨꯗ ꯆꯠꯂꯒ ꯀꯣꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣ ꯎꯃꯪ ꯌꯥꯝꯅ ꯍꯧꯕ ꯃꯤ ꯀꯅꯥꯁꯨ ꯆꯠꯅꯗꯕ ꯃꯐꯝꯗ ꯐꯨꯝꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ 10 ꯍꯦꯟꯕꯗꯣ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯂꯥꯛꯂꯤ ꯇꯁꯦꯡꯅꯕꯗꯤ ꯃꯈꯣꯏ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯀꯔꯤꯁꯨ ꯇꯨꯡꯒꯤ ꯈꯜꯂꯨꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯨꯇꯃꯛ ꯇꯧꯅꯤꯡꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯕꯤꯟꯇꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯈꯨꯟꯒꯤ ꯆꯤꯔꯥꯏꯗ ꯂꯩꯕ ꯆꯤꯡꯈꯣꯡ ꯑꯃꯒꯤ ꯃꯅꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯏꯁꯨꯛ ꯁꯨꯛꯄ ꯑꯃꯗꯤ ꯃꯤ ꯀꯅꯥꯁꯨ ꯆꯪꯒꯗꯕ ꯃꯐꯝꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯟꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯃ ꯐꯨꯝꯈꯤꯕꯅꯤ ꯑꯩ ꯈꯪꯍꯧꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯁꯨ ꯑꯗꯨꯗꯤ ꯐꯔꯦ ꯈꯣꯠꯇꯣꯛꯂꯒ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯩꯕꯥꯛ ꯑꯗꯣ ꯈꯣꯠꯇꯣꯛꯂꯤ ꯑꯁꯨꯝꯅ ꯈꯣꯠꯄ ꯌꯥꯕ ꯈꯣꯠꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯁꯤꯕꯒꯤ ꯃꯣꯡꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯨ ꯑꯗꯣ ꯊꯦꯡꯅꯔꯤ ꯑꯁꯨꯝꯅ ꯀꯨ ꯑꯗꯨ ꯊꯦꯡꯅꯕ ꯑꯗꯨꯗ ꯃꯌꯥꯝꯗꯤ ꯀꯤꯅꯕꯅ ꯂꯣꯏꯔꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯃꯁꯤꯗꯒꯤ ꯕꯤꯟꯇꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯀꯤꯒꯅꯨꯍꯦ ꯑꯁꯤꯕꯁꯤ ꯍꯧꯖꯤꯛꯃꯛꯀꯤ ꯍꯤꯡꯒꯠꯂꯛꯇꯧꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤꯕ ꯄꯣꯠꯁꯤꯅ ꯌꯥꯅꯤ ꯌꯥꯔꯣꯏꯁꯨ ꯈꯪꯕ ꯅꯠꯇꯦ ꯅꯣꯏ ꯁꯤꯗꯤꯕ ꯀꯤꯒꯟꯈ꯭ꯔꯦꯍꯦ ꯑꯁꯤꯕꯕꯨ ꯀꯅꯥꯅ ꯍꯤꯡꯒꯠꯂꯛꯀꯦ ꯁꯤꯒꯤ ꯑꯁꯤꯕꯁꯦ ꯍꯤꯡꯒꯠꯂꯗꯤ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯀꯤꯕ ꯈꯔ ꯐꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯇꯧꯗꯨꯅ ꯑꯁꯤꯕꯒꯤ ꯃꯊꯛꯇ ꯀꯨꯞꯂꯤꯕ ꯀꯨꯒꯤ ꯃꯈꯨꯝ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯧꯗꯨꯅ ꯍꯥꯏꯗꯣꯛꯂꯤ ꯑꯗꯨꯝꯅ ꯍꯥꯏꯗꯣꯛꯄ ꯑꯗꯨꯗ ꯄꯨꯝꯅꯝ ꯌꯥꯝꯅ ꯅꯝꯂꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯑꯣꯕꯁꯨ ꯌꯥꯎꯔꯤ ꯇꯁꯦꯡꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯃꯅꯝ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯎꯕꯅ ꯂꯣꯏꯔꯤ ꯑꯗꯨꯕꯨ ꯕꯤꯟꯇꯨꯗꯤ ꯊꯕꯛ ꯑꯗꯨꯒꯤ ꯇꯧꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯍꯥꯛꯇꯤ ꯀꯔꯤꯃꯠꯇ ꯆꯪꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯇꯨꯃꯤꯟ ꯂꯩꯅꯔꯣ ꯑꯩ ꯃꯟꯇ꯭ꯔꯁꯦ ꯁꯣꯜꯂꯒ ꯌꯦꯡꯒꯦꯀꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯅ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯂꯩ ꯃꯁꯤꯗꯒꯤ ꯕꯤꯟꯇꯨꯅ ꯃꯟꯇ꯭ꯔ ꯑꯗꯣ ꯈꯔ ꯍꯧꯅ ꯁꯣꯜꯂꯛꯏ ꯑꯁꯨꯝꯅ ꯃꯟꯇ꯭ꯔ ꯑꯗꯣ ꯁꯣꯜꯂꯕꯁꯤ ꯐꯥꯎꯕꯗ ꯑꯁꯤꯕꯗꯨꯗꯤ ꯀꯔꯤꯃꯠꯇ ꯃꯆꯤ ꯂꯦꯡꯉꯛꯇ꯭ꯔꯤ
ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯦꯅꯥ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯏ ꯃꯔꯤ ꯈꯔ ꯊꯥꯗꯒꯗꯕꯅꯤ ꯍꯥꯏꯕ ꯑꯗꯣ ꯃꯍꯥꯛꯅ ꯆꯤꯊꯔꯝꯂꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯧꯖꯤꯛ ꯑꯁꯤꯕ ꯑꯁꯤꯒꯤ ꯃꯁꯥꯗ ꯏ ꯃꯔꯤ ꯈꯔ ꯊꯥꯗꯒꯗꯕꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗꯒꯤ ꯀꯅꯥ ꯑꯃꯠꯇꯅ ꯏ ꯃꯔꯤ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯂꯧꯒꯦ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤ ꯕꯤꯟꯇꯨꯅ ꯑꯩ ꯂꯧꯒꯦꯁꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯔꯤꯕ ꯆꯩ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯊꯤꯟꯗꯠꯂꯤ ꯑꯗꯨꯒ ꯏ ꯗ꯭ꯔꯣꯞ ꯈꯔ ꯑꯁꯤꯕꯒꯤ ꯃꯁꯥꯗꯨꯗ ꯇꯥꯍꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯟꯇ꯭ꯔ ꯑꯗꯣ ꯑꯃꯨꯛꯁꯨ ꯁꯣꯜꯂꯤ ꯑꯗꯨꯕꯨ ꯁꯨꯍꯧ ꯍꯧꯒꯠꯂꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯣꯛꯅꯔꯛꯇꯨꯅ ꯁꯤꯗꯤ ꯑꯣꯏꯔꯣ ꯄꯥꯔꯣ ꯊꯕꯛꯅꯤ ꯀꯔꯤ ꯀꯥꯟꯅꯅꯕ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯁꯥꯟꯅꯔꯝꯂꯕꯗꯤ ꯏꯅꯤꯡ ꯇꯦꯛꯈꯩ ꯁꯥꯟꯅꯔꯅꯤ ꯀꯥꯟꯅꯗꯦ ꯆꯠꯁꯦ ꯂꯥꯛꯑꯣ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯕꯤꯟꯇꯨꯁꯨ ꯇꯥꯠꯅꯤ ꯄꯥꯠꯅꯤ ꯑꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔ ꯑꯗꯨꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯔꯒ ꯀꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯪꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯈꯨꯝ ꯑꯗꯨ ꯈꯨꯝꯖꯤꯜꯂꯒ ꯃꯈꯣꯏ ꯂꯩꯕꯥꯛ ꯁꯤꯖꯤꯟꯈ꯭ꯔꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨ ꯀꯥꯕꯛ ꯁꯤꯖꯤꯜꯂꯝꯂꯒ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯨꯝ ꯂꯣꯝꯗ ꯍꯟꯅꯔꯛꯈꯤ ꯑꯗꯨꯕु ꯅꯨꯃꯤꯠ ꯈꯔ ꯉꯜꯂꯤ ꯑꯗꯨꯅ ꯁꯥꯟꯅꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯁꯥꯟꯅꯔꯤ ꯕꯤꯟꯇꯨꯗꯤ ꯊꯋꯥꯏ ꯀꯌꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯥꯅ ꯈꯜꯂꯨꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯕ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯁꯦꯒꯥꯏꯗꯨꯅ ꯃꯩ ꯊꯥꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯑꯗꯣ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯆꯪꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯟꯇꯨꯒꯤ ꯃꯃꯥꯅ ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯂꯝꯄꯥꯛꯇꯁꯨ ꯁꯥꯟꯅꯍꯧꯗꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯕꯤꯟꯇꯨꯅ ꯈꯨꯝꯐꯝ ꯈꯪꯗꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯑꯁꯣꯝ ꯈꯨꯜꯒꯤ ꯃꯅꯤꯡ ꯂꯝꯄꯥꯛꯂꯣꯝꯗ ꯁꯥꯟꯅꯔꯨꯏ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯜꯂꯤ ꯃꯁꯤꯗꯒꯤ ꯃꯃꯥꯁꯨ ꯊꯥꯖꯔꯗꯨꯅ ꯐꯔꯦ ꯏꯃꯨꯡ ꯆꯪꯂꯛꯑꯣ ꯉꯁꯥꯏꯗꯒꯤ ꯅꯪ ꯅꯣꯏꯒꯤ ꯏꯄꯨꯅ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯣ ꯇꯝꯃꯤ ꯑꯗꯨꯕꯨ ꯕꯤꯟꯇꯨꯗꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯏꯃꯨꯡꯗ ꯁꯨꯃꯛ ꯆꯪꯈ꯭ꯔꯦ ꯃꯁꯥꯒꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯃꯥ ꯑꯗꯣ ꯈꯔꯗꯤ ꯄꯥꯈꯠꯆꯩ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯃꯁꯥꯒ ꯉꯝꯗ꯭ꯔꯕꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯦ ꯕꯤꯟꯇꯨꯗꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯉꯔꯥꯡ ꯈꯨꯜꯂꯛꯈꯤꯕ ꯃꯟꯇ꯭ꯔ ꯏꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯂꯥꯏꯔꯤꯛꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯌꯥꯝꯁꯨ ꯁꯥꯎꯅꯤꯡꯉꯤ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯃꯄꯥꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯗꯣ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯐꯠ ꯆꯦꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯕꯤꯟꯇꯨꯗꯣ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄꯒꯤ ꯁꯛꯇꯝ ꯑꯃ ꯍꯥꯏꯐꯦꯠ ꯎꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯐꯠ ꯂꯥꯎꯅ ꯌꯦꯡꯈꯠꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯍꯦꯛꯇ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯤꯔꯛꯂꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯣ ꯄꯣꯅꯥ ꯄꯥꯟꯁꯤꯜꯂꯤ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯝꯅ ꯄꯣꯅꯥ ꯍꯦꯛ ꯄꯥꯟꯁꯤꯟꯕꯒ ꯃꯄꯥꯟꯂꯣꯝꯗ ꯗꯨꯡ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯁꯤꯗꯒꯤ ꯕꯤꯟꯇꯨꯗꯣ ꯀꯤꯔꯛꯂꯗꯨꯅ ꯂꯥꯏꯔꯤꯛꯇꯣ ꯄꯔꯞ ꯈꯨꯝꯖꯤꯜꯂꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯅꯠꯇꯦ ꯂꯥꯏꯔꯤꯛꯇꯣ ꯅꯤꯡꯊꯤꯖꯅ ꯑꯃꯨꯛꯇ ꯄꯥꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯅꯪꯕꯣ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯤꯒꯅꯦ ꯅꯪꯅ ꯇꯧꯊꯣꯔꯛꯏꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯕꯤꯟꯇꯨꯅ ꯏꯃꯥ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯑꯩ ꯀꯥ ꯃꯅꯨꯡꯗꯅꯦ ꯏꯊꯟꯗ ꯂꯥꯏꯔꯤꯛ ꯄꯥꯕꯗꯣ ꯌꯥꯝꯅ ꯀꯤꯔꯦꯕ ꯑꯗꯨꯗꯨꯒꯤ ꯑꯩ ꯁꯤꯗ ꯂꯥꯛꯏꯅꯦ ꯑꯁꯨꯝꯅ ꯃꯆꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯕꯤꯟꯇꯨꯒꯤ ꯃꯃꯥ ꯑꯗꯨꯅ ꯀꯔꯤꯅꯣꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯂꯩꯔꯛꯄꯁꯤ ꯅꯣꯡꯃꯇ ꯀꯔꯤꯝꯇ ꯇꯧꯗꯦ ꯀꯤꯁꯨ ꯀꯤꯗꯦ ꯑꯗꯨꯒ ꯃꯥꯅ ꯀꯤꯔꯤꯕꯁꯤꯅ ꯃꯥꯁꯨ ꯉꯥꯟ ꯃꯈꯩꯗꯤ ꯑꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯗꯕꯅꯤꯗ ꯕꯤꯟꯇꯨ ꯅꯪꯒꯤ ꯅꯃꯤꯠꯇ ꯀꯔꯤ ꯎꯔꯛꯏꯕꯅꯣ ꯏꯆꯥꯕꯣ ꯏꯃꯥ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯊꯣꯡꯅꯥꯎꯗꯨꯒꯤꯅꯦ ꯑꯁꯣꯝ ꯋꯥꯡꯃꯗ ꯀꯅꯥꯅꯣꯝꯃ ꯂꯤꯐꯠ ꯆꯠꯄꯗꯧꯅ ꯇꯧꯏ ꯑꯗꯨꯗ ꯑꯩꯅ ꯃꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯚꯥꯞꯅꯔꯥ ꯑꯁꯦꯡꯕꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯟꯕꯅꯤ ꯑꯗꯨꯒꯗꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯗꯨꯡ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯩ ꯋꯥꯅꯤ ꯏꯃꯥ ꯑꯁꯣꯝꯅ ꯕꯤꯟꯇꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯕꯤꯟꯇꯨꯒꯤ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯟꯇꯨꯒꯤ ꯃꯄꯨꯗꯤ ꯇꯤꯚꯤ ꯀꯥꯗ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯕꯤꯟꯇꯨꯒꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯕꯤꯟꯇꯨꯒꯤ ꯃꯄꯨ ꯑꯗꯨꯗ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯇꯝꯂꯔꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯕꯤꯟꯇꯨꯒꯤ ꯃꯄꯨ ꯑꯗꯣ ꯄꯨꯡꯉꯛ ꯉꯛꯏ ꯑꯗꯨꯒ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗꯤ ꯇꯧꯔꯛꯇ꯭ꯔꯒ ꯉꯁꯤ ꯀꯝꯗꯧꯅ ꯇꯧꯔꯛꯂꯤꯕꯅꯣ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯗꯤ ꯀꯔꯤꯅꯣꯃꯗꯤ ꯈꯜꯂꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯕꯤꯟꯇꯨꯒꯤ ꯃꯃꯥ ꯑꯗꯨꯁꯨ
ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯕꯤꯟꯇꯨꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯅꯄꯨꯅ ꯅꯪꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯗ ꯇꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯟꯇꯨꯗꯣ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯅꯠꯇꯦ ꯑꯁꯦꯡꯕ ꯎꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯋꯥꯅꯤ ꯈꯟꯗꯨꯅ ꯀꯌꯥ ꯊꯣꯏꯅ ꯂꯨꯅ ꯂꯧꯁꯤꯜꯂꯨꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯟꯇꯨꯁꯨ ꯃꯍꯥꯛꯀꯤ ꯀꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯅꯥ ꯅꯞꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯅꯥ ꯊꯥꯡꯖꯤꯟꯗꯨꯅ ꯇꯥꯔꯕꯁꯨ ꯍꯟꯗꯛꯃꯨꯛꯇꯤ ꯀꯔꯤꯃꯠꯇ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯈꯨꯜꯂꯛꯈꯤꯕ ꯑꯃꯥꯏꯕꯒꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯁꯤ ꯈꯖꯤꯛ ꯈꯖꯤꯛ ꯂꯦꯡꯉꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯁꯤ ꯂꯦꯡꯉꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯐꯠ ꯌꯦꯡꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯨꯝ ꯀꯤꯔꯛꯂꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯊꯥꯞꯇꯣꯛꯅ ꯊꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯒ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯗꯣ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯜ ꯑꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯆꯦꯟꯕꯒꯤ ꯊꯕꯦꯠ ꯊꯕꯦꯠ ꯁꯣꯔ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤꯗ ꯂꯣꯏꯔꯤꯕ ꯍꯨꯏ ꯑꯗꯨ ꯑꯣꯏꯔꯨꯕꯣꯏ ꯅꯤꯡꯗꯨꯅ ꯃꯍꯥꯛꯅ ꯀꯥꯂꯨ ꯀꯥꯂꯨ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇꯗꯤ ꯇꯧꯔꯛꯈꯤꯗꯦ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯥꯂꯨ ꯀꯥꯂꯨ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯕꯤꯟꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯑꯁꯣꯛ ꯋꯥꯡꯕꯗ ꯃꯤꯅ ꯀꯟꯅ ꯆꯦꯜꯂꯒ ꯋꯥꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯄꯥꯎ ꯇꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥꯅ ꯅꯪ ꯅꯊꯟꯗ ꯂꯩꯕ ꯑꯗꯨꯗ ꯑꯁꯨꯝ ꯀꯤꯔ ꯃꯥꯜꯂꯦ, ꯂꯥꯛꯑꯣ ꯑꯩꯒ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯉꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯕꯤꯟꯇꯨꯕꯨ ꯃꯍꯥꯛꯅ ꯆꯥꯛꯁꯪꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯣꯝꯅ ꯕꯤꯟꯇꯨꯅ ꯆꯥꯛꯁꯪꯗ ꯍꯦꯛ ꯆꯠꯈꯤꯕ ꯑꯗꯨꯗ ꯁꯣꯝꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯈꯨꯜꯂꯛꯈꯤꯕ ꯑꯃꯥꯏꯕꯒꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯍꯥꯛꯀꯤ ꯇꯦꯕꯜ ꯑꯗꯨꯗꯒꯤ ꯂꯩꯃꯥꯏꯗ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯕꯤꯟꯇꯨꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯃꯍꯥꯛ ꯆꯥꯛꯁꯪꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯟꯇꯨꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯑꯁꯣꯝ ꯋꯥꯡꯃꯒꯤ ꯐꯛꯂꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯨꯡ ꯗꯨꯡ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯕꯤꯟꯇꯨꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯩꯖꯨꯞꯅ ꯃꯁꯥ ꯄꯨꯝꯕ ꯁꯨꯞꯆꯤꯜꯂꯒ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩ꯫ ꯑꯁꯣꯝꯅ ꯃꯈꯣꯜ ꯇꯥꯔꯝꯕꯗꯒꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯈꯔꯅ ꯆꯦꯜ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯕꯤꯟꯇꯨꯗꯣ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯃꯍꯥꯛꯄꯨ ꯍꯧꯕ ꯂꯥꯛꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯩꯖꯨꯞꯇꯣ ꯍꯥꯏꯗꯣꯛꯇꯨꯅ ꯑꯃꯨꯛ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏ꯫ ꯑꯗꯨꯝꯅ ꯇꯥꯔꯝꯕꯗꯒꯤ ꯀꯂꯝꯅ ꯕꯤꯟꯇꯨꯗ ꯍꯟꯖꯟ ꯍꯟꯖꯟ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯕꯤꯟꯇꯨꯗꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯅ ꯀꯂꯝꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯂꯥꯛꯂꯤ ꯃꯥꯜꯂꯤꯅꯦ꯫ ꯑꯗꯨꯗꯤ ꯑꯩ ꯉꯥꯛꯇꯪ ꯃꯄꯥꯟ ꯊꯣꯛꯎꯒꯦ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯍꯥꯏꯗꯣ ꯍꯪꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯅꯤꯡ ꯃꯌꯥ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯕꯤꯟꯇꯨ ꯕꯤꯟꯇꯨꯅ ꯀꯧꯔꯝꯗꯥꯏꯅꯦ, ꯏꯃꯨꯡ ꯆꯪꯉꯒꯦꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗꯣ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐꯃꯨꯡꯗ ꯍꯦꯛ ꯍꯤꯞꯊꯕꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯂꯣꯝꯗ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯜꯗꯧꯅ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯕꯤꯟꯇꯨꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯇꯝꯅꯔꯛꯂꯤꯕ ꯖꯥꯠꯂ ꯈꯟꯗꯨꯅ ꯃꯍꯥꯛ ꯐꯩꯖꯨꯞ ꯁꯨꯞꯆꯟꯗꯨꯅ ꯃꯁꯥ ꯑꯗꯣ ꯑꯀꯤꯕ ꯈꯥꯡꯉꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯌꯦꯟ ꯈꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯟꯇꯨꯅ ꯍꯧꯖꯤꯛ ꯅꯣꯡ ꯉꯥꯟꯒꯗꯧꯔꯤ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯣꯡ ꯉꯥꯐꯨꯝ ꯉꯥꯐꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯃꯥ ꯍꯣꯏ ꯃꯕꯣꯛ ꯍꯣꯏ ꯃꯊꯪ ꯃꯊꯪ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯍꯧꯒꯠꯅꯔꯛꯄ ꯑꯗꯨꯗ ꯕꯤꯟꯇꯨꯗꯣ ꯀꯤꯕꯁꯨ ꯈꯔ ꯐꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯨꯝꯊꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯍꯧꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯨ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯗꯒꯤ ꯕꯤꯟꯇꯨꯗꯨ ꯎꯔꯨꯝ ꯁꯥꯔꯨꯝ ꯍꯧꯒꯠꯂꯛꯂꯒ ꯃꯍꯥꯛ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯆꯠꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛ ꯁ꯭ꯀꯨꯜ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫
ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯉꯔꯥꯡ ꯃꯍꯥꯛꯀ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯨꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯂꯝꯄꯥꯛꯇ ꯊꯣꯛꯂꯛꯇꯨꯅ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯉꯔꯥꯡ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯌꯥꯝꯅ ꯇꯝꯅꯔꯛꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯂꯝꯅ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯑꯁꯤꯕ ꯑꯃ ꯍꯤꯡꯒꯠꯅꯕꯒꯤ ꯃꯟꯇ꯭ꯔ ꯁꯣꯜꯂꯨꯕꯗꯣ ꯑꯗꯨꯅꯔ ꯈꯪꯗꯦꯗ ꯃꯪꯗꯒꯁꯤꯅꯅꯦ ꯌꯥꯝꯅ ꯇꯝꯅꯔꯤꯕ ꯑꯩꯅꯅꯦ ꯃꯄꯥꯟ ꯊꯣꯛꯄꯗꯁꯨꯅꯦ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯑꯔꯥꯞꯄꯗ ꯂꯦꯞꯄꯒ ꯂꯩꯕ ꯎꯏ꯫ ꯑꯩ ꯀꯤꯗꯅ ꯑꯗꯨꯝ ꯆꯪꯉꯛꯑꯕꯅꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯃꯈꯣꯏꯗꯁꯨ ꯉꯔꯥꯡ ꯑꯀꯤꯕ ꯇꯝꯅꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯇꯝꯅꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯂꯝꯒꯤ ꯃꯃꯥꯗꯣ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯀꯂꯝꯗ ꯌꯨꯝꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ, ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯥꯏꯃꯨ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯂꯥꯎꯅꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯨꯝꯗ ꯆꯦꯟꯅꯈ꯭ꯔꯦ꯫ ꯃꯗꯨꯗ ꯀꯂꯝꯅ ꯀꯩꯅꯣꯅꯦ ꯏꯃꯥ, ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯅ ꯍꯩ, ꯑꯩꯅ ꯅꯉꯣꯟꯗ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯇꯥ ꯀꯨꯝꯃꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯍꯧꯖꯤꯛ ꯂꯥꯏꯃꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯊꯤꯅꯍꯧꯔꯤꯕꯅꯤ꯫ ꯍꯥꯏ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯣꯝꯅ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯂꯝꯁꯨ ꯀꯤꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯑꯁꯨꯝꯃꯛ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯨꯝꯃꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯃꯥꯡꯈꯤꯕ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯑꯁꯣꯝꯅ ꯊꯤꯔꯛꯄꯗ ꯉꯔꯥꯡ ꯕꯤꯟꯇꯨ ꯑꯃꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯆꯪꯈꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯁꯦꯟꯗꯜ ꯅꯥꯝꯃ ꯇꯥꯕ ꯊꯦꯡꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯈꯤ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯈꯣꯡꯎꯞ ꯑꯗꯨꯅ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯁꯣꯝ ꯂꯥꯛꯏ꯫ ꯑꯁꯣꯝꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯁꯣꯝ ꯂꯥꯛꯄꯗ ꯉꯔꯥꯡ ꯕꯤꯟꯇꯨ ꯑꯃꯗꯤ ꯀꯂꯝ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯃꯤꯒꯤ ꯃꯪ ꯍꯣꯒꯥꯏꯔꯒ ꯃꯈꯣꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯖꯤꯟꯗꯨꯅ ꯊꯋꯥꯏ ꯀꯧꯊꯣꯛꯅꯕꯒꯤ ꯇꯧꯈꯤꯕ ꯑꯃꯗꯤ ꯊꯋꯥꯏ ꯍꯥꯞꯆꯤꯟꯅꯕ ꯇꯧꯈꯤꯕ ꯃꯐꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯗꯤ ꯃꯤꯒꯤ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯀꯨ ꯑꯃꯕꯨ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯅꯝꯕ ꯑꯃꯗꯤ ꯃꯐꯝ ꯑꯗꯣ ꯍꯣꯒꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯃꯗꯨꯗ ꯑꯉꯥꯡ ꯊꯤꯕ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏ, ꯀꯔꯤꯅꯣꯅꯦ? ꯑꯩꯈꯣꯏꯅ ꯃꯃꯥꯡ ꯆꯍꯤꯗ ꯐꯨꯝꯖꯤꯟꯈꯤꯕ ꯑꯁꯤꯕꯒꯤ ꯀꯨ ꯑꯁꯤꯕꯨ ꯃꯊꯛꯇ ꯊꯥꯡꯒꯠꯂꯝꯂꯤꯕꯁꯤꯅ ꯀꯅꯥꯅꯅꯣꯅꯦ? ꯑꯗꯨꯒ ꯃꯪ ꯑꯁꯤꯅ ꯀꯅꯥꯅ ꯍꯣꯒꯥꯏꯔꯤꯕ? ꯍꯩ, ꯑꯁꯤꯕꯁꯨ ꯌꯥꯎꯕ ꯎꯗꯦꯅꯦꯍꯦ꯫ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯤꯅꯒ ꯍꯥꯏꯅꯕ ꯍꯤꯌꯥꯡ ꯑꯊꯧꯕ ꯍꯥꯏꯕꯗꯨ ꯑꯣꯜꯂꯕ ꯖꯥꯠꯂꯅꯦ? ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕꯗ ꯑꯃꯨꯛꯇꯪ ꯍꯪꯁꯤ꯫ ꯀꯔꯣꯝꯗ ꯆꯠꯈꯤꯒꯦ ꯃꯥꯏꯕꯗꯨꯕꯣ? ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯁꯣꯝ ꯃꯈꯥꯔꯣꯝꯗ ꯆꯠꯈꯤꯕꯅꯤ, ꯑꯩ ꯀꯧꯔꯨꯒꯦ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯃꯗꯣ ꯆꯦꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯄꯅ ꯂꯣꯏꯔꯕꯅꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯑꯁꯤꯕ ꯑꯃꯒꯤ ꯀꯨꯕꯨ ꯃꯊꯛꯇ ꯊꯥꯡꯒꯠꯂꯝꯕ ꯑꯃꯗꯤ ꯃꯪ ꯑꯗꯨꯁꯨ ꯍꯣꯒꯥꯏꯔꯝꯗꯨꯅ ꯄꯨꯍꯧ ꯍꯣꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯄꯨꯡꯉꯛ ꯉꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯀꯨ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯃꯤ ꯑꯗꯨꯅ ꯌꯥꯎꯔꯝꯗꯕ ꯑꯗꯨꯗꯅꯤ꯫ ꯃꯤ ꯑꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯕ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯊꯥ ꯁꯥꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯂꯛꯄꯗꯗꯤ ꯈꯪꯂꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯉꯥꯡꯁꯤꯡꯅ ꯈꯪꯗꯕꯗꯒꯤ ꯃꯪ ꯑꯗꯨ ꯍꯣꯒꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯨꯕꯗꯒꯤ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯄꯨꯕꯤꯔꯛꯎ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯍꯪꯖꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯣ ꯏꯉꯛ ꯉꯛꯅꯩ꯫ ꯀꯔꯤꯒꯤꯗꯃꯛ ꯊꯕꯛ ꯑꯁꯤꯗ ꯑꯉꯥꯡ ꯌꯥꯎꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯨꯔꯨꯝ ꯁꯣꯟꯅꯩ꯫ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯑꯃꯥꯏꯕ ꯑꯃꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯃꯈꯣꯏ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯂꯝ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯄꯨꯝꯅꯃꯛꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯕꯤꯟꯇꯨꯗꯤ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯅ ꯌꯥꯎꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯌꯧꯁꯤꯜꯂꯛꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯍꯪꯉꯤ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯆꯠꯂꯒ ꯃꯐꯝ ꯑꯁꯤ ꯇꯧꯈꯥꯏꯗꯨꯅ ꯑꯁꯤꯕ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯇꯧꯈꯤꯕ? ꯍꯥꯏꯌꯨ, ꯅꯈꯣꯏꯅ ꯑꯁꯦꯡꯕꯗꯨ ꯍꯥꯏꯗꯣꯛꯂꯕꯗꯤ ꯅꯈꯣꯏꯗ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ꯫ ꯅꯈꯣꯏꯅ ꯑꯁꯦꯡꯕꯗꯨ ꯍꯥꯏꯗꯣꯛꯇ꯭ꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤ ꯑꯋꯥꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯀꯧꯊꯣꯛꯈꯤꯕ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯍꯥꯞꯈ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯊꯤꯕ ꯈꯪꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯑꯉꯥꯡ ꯃꯊꯪ ꯆꯠꯂꯛꯂꯕꯗꯤ ꯅꯈꯣꯏꯁꯨ ꯌꯥꯎꯅ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯌꯨ꯫
नखोइना करी तौखिबो हाइबदो हायु अमाइबा अदुगी वा अदु ताबदा लालिबा मियोइ पुनमक ngakpana kham thengli angangsing aduna matau karamna mang adubu hogaiduna asung lukraba thabak ase toronggatoribano haiba sida makhoi pungang ngai adubu amaibana tawriba aduda wa kari so hayatana makha taba kari torokkatoribano haiba aduna yengduna leiri matamaduda kalamna ipu amaiba aikhoi kari mata khangdabani bintuna tawse aidana tawkhibani oh bintu harisina kanano ne मादी स्कूल चलमगनी होरे नुंथिन हलकनी ओ ngaiko mara no khoida kari hairami matau karamna thabak asi tawkhibano ne ipu amaiba mana sena ama puraga lae sena du da mantra mayam am I adugi mantra sindu du paraga asibagi thawai changhallaga asibadu hingal hanba yae na haibadagi aikhoina thabak ase tawkhibani hai ngaiko ne nakhoina सीरब मी अमबु थवाई कौदुना हापचलगा हिंकलगा नखोइना करी कानागदोरिबा हा इपु अमाइबा अदुगिदी बिंतुना हाइबदा लेकाई खुलसिदा इन्हा खुलब मयाम लैदना मखोइगी मी सिरबा मतमदा अखोइना थवाई हापचलगा हिंगलबदी पैसा मयाम लौबा यानि ना हाइ अदुगी सेन सिंदुना अखोइ नुआइना हिंगना पन तौकिबनी ओहो हो नुआइने हा अंगांग नोइगी कोक्सिसु वांगी हाइबा मिया सिबगी थवाई कौरगा हापचन बाइबसी बुट ब्रेड ओली हाइबसी नखोइ खांद्रेने को हौजिकति नखोइना थवाई कौरगा हापचन लुबादुना बुट ओनख्रे यांग अथौबो ओनख्रे नखोइ मथंग हातोकलगनी चारकलगनी सिना कमदौबा इपु अमाइबा अखोइना ngरang मंतर सोनबदि हवलखिदि ऐ नखोइना तौरिबदु करम मतम तौबनो नुंदिल सुगुं कांदा तौबनी नखोने नुंदिल तौबा अदुननिने नुंदिलदि मखोदि हवलक्लोय नमिदांग खतदा हवलकदबनी करी तौखी मखा ताव चेना अदुदा ई मरि खरा थादगदबनी ना हाइरकपा अदुदा असीबदुदसु ई मरि खरा थादखिबनी हायुम सिदवा हाय कनागी ई थादखी नखोय लोइना मकिरा बिंतु मथंदगी थादखिबनी ओ परे होरेन मा लाक्लगा अखोई पुन्ना वारि सानरसी लाइक अदु महाना कदाइदगी फंगलखिबनो हाइबदो अदुसु अखोइना हंगरसी इपु अमाइबा अदुगिदी लाइरिकता चेना अमा यौरमेना हाइ अदुगी चेना यौरकपा लाइरिकतो माना स्कूल हलकपदा खुनबनेना हाइ ओ ngara ngaina aigi satra oiriba danjoi de bikhibadu oiriba jalane danjoi de tahori bajala danjoi na igon de karim tairakte da pare adudi horen pintu laklaga agupa maron do hangdasiko adudi mayam pintu lakpa phawdang ngairasi asom na hanaduna mayam ado machi da phamduna pintu lakpa ngaikhi aduga bintu gi mayum da su pau piduna pintu du school dagi hek halakpaga afam masida pubira o haiduna mama mapa da pau piruri matamadu da bintu gi mapuna kari nuni aigi isuna tawribasibo nati mahangna asok lukraba thabak asibu ilai na taramliba asibu karigino haiwani hajikte lekai khulpunam wa lauri kibuna thak nikle kari nuni aina tawgadoribasibo ahai imo ube manamgo taribra kari haige pabung hai nachanupa gi kada lairik ka leibra yengo nakhoi na masak khangdaba amaibagi lairik manbaga leirabadi aigi nakta amukta porau hoi pabung mathong charodori masiga ngangsi asomna banti gi mapudo matha sana mangol da phamduna leiri ngehak leraga bintu gi mamana lairik ama puduna thorakle aduga mahaki makubokta piri maduda bintu gi mapuna lairik ado lokhatli aduga lairik aduda munna yengi lairik asida iramba lairon sing asida mahanga thabak adu tawkiba werangani kamdawna gi susi mathong charoi dorida yare isu didi karama matamda halakani nakhoi bu khangbro pabung halakko matamdi oirabani pare ma hek lakpaga aingonda pau piro ai asai phauda chalukhige asam na haram laga lairik ado mahana paisalli aduga
ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯕꯤꯟꯇꯨꯕꯨ ꯂꯥꯛꯄ ꯉꯥꯏꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯕꯤꯟꯇꯨꯒꯤ ꯃꯄꯨ ꯑꯗꯨ ꯎꯕꯗ ꯇꯔꯥꯝ ꯀꯧꯁꯜꯂꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯃꯗꯨꯗ ꯕꯤꯟꯇꯨꯒꯤ ꯃꯄꯨꯅ ꯏꯇꯥꯎ ꯕꯤꯟꯇꯨ ꯍꯥꯏꯔꯤꯕꯗꯨ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯅꯤꯅꯦ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯕ ꯃꯍꯥꯛꯅ ꯀꯝꯗꯧꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯗ ꯑꯩꯁꯨ ꯀꯣꯛꯆꯤ ꯉꯥꯎꯔꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯗꯤ ꯏꯇꯥꯎ ꯍꯧꯖꯤꯛꯄꯨ ꯀꯝꯗꯧꯗꯒꯦ ꯅꯠꯇꯦ ꯌꯥꯝꯅ ꯂꯨꯔꯤꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯏ ꯃꯔꯤ ꯈꯔꯁꯨ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯊꯥꯗꯈꯤ ꯍꯥꯏꯔꯤꯅꯦ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯗꯧꯔꯤ ꯁꯥꯔꯦꯟ ꯆꯟꯗꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯦ ꯑꯗꯨꯅꯤ ꯑꯩꯅ ꯋꯥꯖꯔꯝꯂꯤꯕꯁꯤ ꯏꯇꯥꯎ ꯉꯥꯏꯈꯣ ꯏꯇꯥꯎ ꯑꯉꯥꯡ ꯑꯗꯨꯅ ꯄꯥꯏꯔꯝꯕ ꯂꯥꯏꯔꯤꯛꯇꯨꯗꯤ ꯁꯤꯗ ꯂꯩꯔꯦ ꯁꯤꯗꯒ ꯊꯕꯛ ꯑꯗꯨꯒꯤ ꯄꯥꯔꯇꯤꯀꯥꯔꯒ ꯌꯥꯎꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯄꯥꯔꯇꯤꯀꯥꯔꯒ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯇꯧꯊꯣꯛꯁꯤꯅꯦ ꯁꯣꯏꯗ꯭ꯔꯦꯗꯅ ꯁꯤꯗꯤ ꯉꯔꯥꯡ ꯑꯩꯅ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕ ꯑꯩꯅ ꯙꯟꯖꯣꯏꯗ ꯄꯤꯈꯤꯕꯗꯨꯅꯤꯅꯦ ꯏꯇꯥꯎ ꯂꯥꯏꯔꯤꯛꯁꯤ ꯑꯩꯅ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯃꯗ ꯄꯤꯈꯤꯕꯅꯤ ꯑꯗꯨꯒ ꯃꯔꯛꯇ ꯂꯩꯋꯥ ꯑꯃꯁꯨ ꯍꯥꯞꯈꯤꯕꯅꯤ ꯆꯦꯅꯥꯗꯒꯤ ꯊꯣꯛꯂꯒ ꯍꯥꯏꯔꯤꯕ ꯆꯦꯅꯥ ꯑꯗꯨꯗ ꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯄꯥꯔꯒ ꯃꯇꯧ ꯀꯔꯝꯅ ꯑꯁꯤꯕꯒꯤ ꯃꯁꯥꯗꯨꯗ ꯍꯥꯞꯆꯤꯜꯂꯨꯔꯤꯕꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕꯅꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯀꯝꯗꯧꯗꯒꯦ ꯏꯇꯥꯎ ꯑꯉꯥꯡꯗꯣ ꯂꯥꯛꯂꯒ ꯑꯩꯅ ꯋꯥꯍꯪ ꯈꯔ ꯍꯪꯖꯅꯤꯡꯉꯤ ꯋꯥꯍꯪ ꯑꯗꯨ ꯍꯪꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ ꯏꯇꯥꯎ ꯍꯣꯏ ꯐꯔꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯏꯃꯨꯡꯗ ꯍꯪꯕꯗꯁꯨ ꯂꯥꯛꯄ ꯃꯇꯝ ꯑꯣꯏꯔꯦꯗꯅ ꯏꯃꯧꯅ ꯍꯥꯏ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤꯅꯦ ꯏꯇꯥꯎ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯕꯤꯟꯇꯨꯒꯤ ꯃꯄꯥꯗꯣ ꯕꯤꯟꯇꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯕꯤꯟꯇꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯌꯥꯝꯅ ꯕꯤꯟꯇꯨ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯌꯥ ꯂꯥꯡꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯟꯇꯨꯒꯤ ꯃꯄꯨꯅ ꯍꯥꯏ ꯁꯤꯗ ꯂꯥꯎ ꯑꯁꯨꯝꯅ ꯀꯧꯁꯜꯂꯤ ꯕꯤꯟꯇꯨꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯗ ꯃꯍꯥꯛ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯄꯨꯅ ꯅꯤꯡꯊꯤꯖꯅ ꯀꯧꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯔꯛꯄꯅꯣꯅꯦ ꯏꯄꯨ ꯑꯩꯅ ꯉꯔꯥꯡ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯊꯦꯡꯅꯕꯅꯤ ꯂꯝꯕꯤꯗ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯑꯩꯅ ꯈꯨꯟꯀꯠꯂꯒ ꯌꯦꯡꯂꯨꯕꯗ ꯃꯔꯛꯇ ꯆꯦꯅꯥꯗ ꯃꯟꯇ꯭ꯔ ꯑꯃ ꯏꯔꯒ ꯂꯩꯔꯝꯃꯤ ꯃꯟꯇ꯭ꯔ ꯑꯗꯨ ꯑꯩꯅ ꯄꯥꯔꯒ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒ ꯆꯥꯡꯌꯦꯡ ꯇꯧꯔꯛꯄ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯣꯜꯂꯒ ꯑꯁꯤꯕꯗꯣ ꯍꯧꯗꯣꯛꯄꯗꯗꯤ ꯑꯁꯤꯕꯗꯣ ꯍꯧꯁꯨ ꯍꯧꯒꯠꯂꯛꯇꯦ ꯑꯗꯨꯒ ꯀꯔꯝꯅ ꯍꯣꯏ ꯅꯈꯣꯏꯅ ꯅꯨꯡꯊꯤꯟꯗ ꯇꯧꯕ ꯑꯗꯨꯅ ꯅꯨꯡꯁꯥ ꯃꯉꯥꯜ ꯐꯪꯕ ꯑꯗꯨꯅꯅꯦ ꯑꯁꯤꯕꯗꯣ ꯍꯧꯒꯠꯂꯛꯇꯕꯅꯤ ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯣꯏꯐꯗ꯭ꯔꯕ ꯃꯟꯇ꯭ꯔ ꯑꯗꯨꯅ ꯑꯁꯤꯕꯗꯣ ꯍꯧꯒꯠꯂꯛꯂꯤꯕꯅꯤ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯑꯁꯤꯕꯗꯨ ꯊꯋꯥꯏ ꯍꯥꯞꯆꯜꯂꯨꯔꯦ नखोइना अदुबु नखोइना हाप्लिबदुदि बुटकी थवाइनि अदुना असिबा हक्सांगुदा चंगले हारगा होजिक अंगांग अमा थिबम खंगदना मांखरे अदुना अंगांग अदुना सिबा नाबा थोक्लबदि नंगु नुंगाइगद्रो अंगांग ना तिक नतना असुक लुरबा थबक से तरुरिबा करिगिनो हाइबनिदा इपु अखोइ मतुंग तौररोइ नखोइना मतुंग तौररोइ हाइरबसु हौजिक नखोइना तौरिबा थबक असिना लेखाइ असि मुटपा याना लैरिबनि असुमना अमाइबा अदुना हायरपदुता बिंतुकी मपाना ओजा माइबा अदुति हौजि अखोइ करि तौगदबनो थबक अदुदा अइगी जनुपा चेनै हाइबसे अइसु खंगले अदुबु अंगांग असिदा अखोइना वसनदुना सुंगांग बसिनदि अफबा कौबदि लैररोइ अदुना कमतौसिगे सुमदौरसि महाना करुरिबा थवाइ अदु कनागिनो हाइबदो अइ खंगले अदुना अइना इख्रिबा लैवा अदुदि अमाइबा सिंतना हाइगदबा लैवानि अदुबु सेरान तुरान मखोइना थवाइ अबबु कौरगा हक्सांग अमदा हापसिलुबदगी थबक असि थोक्लिबनि अदो इबुंगो लैरिक अदु पारगा नखोइदि करमना थवाइ अमा कौरगा हक्सांग अदुदा हापसिनगनि हाइबदि नखोइना करमना खंगलिबनो अदुगी सुमथक्ता अइना इख्रिबा अदुदि सुप्रतगी लैवा तौदुना लाइटिन कौथोकपगी अदुगुमलबा लैवा मंत्रनी अदुगा नहाना करमना असिबगी हक्सांगदा हापसिलुरिबनो अदुमना हाइरकपा अदुदा बिंतुदो वखन ngahak खल्ली अदुगा हाइरई इपु
ꯑꯩꯅ ꯆꯦꯅꯥ ꯑꯗꯨꯗ ꯄꯥꯕ ꯃꯇꯝꯗꯗꯤ ꯆꯦꯅꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏꯕꯨ ꯀꯧꯔꯒ ꯑꯁꯤꯕ ꯃꯁꯥ ꯑꯃꯗ ꯍꯥꯞꯆꯤꯟꯕ ꯌꯥꯏ ꯑꯗꯨꯒ ꯏ ꯃꯔꯤ ꯈꯔꯁꯨ ꯊꯥꯗꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯃꯛ ꯑꯩꯅ ꯇꯧꯈꯤꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤꯕ ꯆꯦꯅꯥ ꯃꯆꯦꯠ ꯑꯗꯨꯗꯤ ꯅꯉꯣꯟꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥ ꯑꯩꯅ ꯑꯣꯏꯁꯨ ꯑꯣꯏꯗꯕ ꯇꯥꯠ ꯄꯥꯠꯀꯤ ꯊꯕꯛꯅꯦꯅ ꯁꯦꯒꯥꯏꯔꯒ ꯑꯩꯅ ꯃꯪ ꯑꯗꯨꯗ ꯑꯗꯨꯝ ꯂꯪꯊꯣꯛꯂꯝꯂꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯣ ꯀꯨ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯨ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯉꯁꯥꯏ ꯀꯔꯤꯝꯇ ꯌꯥꯎꯍꯧꯗꯕ ꯀꯨ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯁꯤꯕ ꯑꯃꯒꯤ ꯍꯛꯆꯥꯡ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯗꯣ ꯄꯨꯡꯉꯛꯉꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯆꯦꯅꯥ ꯃꯆꯦꯠꯁꯤꯡ ꯑꯗꯣ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯆꯦꯅꯥ ꯃꯆꯦꯠꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯃ ꯃꯍꯥꯛꯅ ꯆꯦꯟꯈꯤꯕꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯕꯁꯨ ꯎꯔꯛꯇꯕꯗꯒꯤ ꯃꯌꯥꯝꯗ ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯔꯕꯨ ꯀꯧꯔꯛꯏ ꯃꯁꯤꯗꯒꯤ ꯃꯌꯥꯝꯁꯨ ꯈꯨꯠꯂꯩ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯅꯔꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯀꯔꯤ ꯇꯧꯖꯔꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯄꯣꯠꯂꯣꯏꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯄꯣꯠꯂꯣꯏꯅꯕ ꯇꯧ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯣꯠꯂꯣꯏꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯦꯟꯈꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗ ꯈꯪꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯃꯣꯡꯁꯣꯡ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏ ꯈꯔꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯥꯏꯊꯣꯛꯂꯒ ꯀꯣꯏꯊꯤ ꯊꯤꯌꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯣꯡꯁꯣꯡ ꯑꯃꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯥꯏꯊꯣꯛꯇꯨꯅ ꯊꯤꯈꯤ ꯍꯥꯏꯕ ꯇꯧꯕꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯃꯣꯡꯁꯣꯡ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯥ ꯑꯗꯣ ꯇꯤꯡꯈꯪꯅ ꯈꯦꯠꯄꯒꯤ ꯗꯥꯛ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯝꯂꯦ ꯑꯗꯨꯒ ꯏꯁꯨ ꯌꯥꯝꯅ ꯊꯣꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯈꯔꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯄꯨꯊꯣꯛꯇꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯈꯔ ꯑꯃꯁꯨ ꯁꯤꯡꯒꯪ ꯄꯩꯈꯠꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯣꯠꯂꯣꯏꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯀꯟꯕ ꯌꯣꯠꯂꯤ ꯑꯃ ꯄꯣꯔꯛꯅꯅꯕ ꯃꯌꯥꯝꯗ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯈꯔꯅ ꯆꯠꯇꯨꯅ ꯌꯣꯠꯂꯤ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯨ ꯑꯗꯨꯗ ꯑꯀꯟꯕ ꯅꯨꯡꯖꯥꯎꯁꯤꯡ ꯅꯟꯖꯟꯗꯨꯅ ꯌꯣꯠꯂꯤ ꯑꯗꯨꯅ ꯀꯟꯅ ꯀꯤꯁꯜꯂꯤ ꯑꯗꯨꯒ ꯃꯊꯛꯇ ꯆꯥꯎꯔꯕ ꯁꯤꯡꯗꯨꯝ ꯀꯌꯥ ꯄꯩꯈꯠꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯃꯩ ꯊꯥꯔꯛꯄ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯂꯦꯡꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯂꯦꯡꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯤꯅꯕꯅ ꯂꯣꯏꯔꯤ ꯃꯁꯤꯗꯒꯤ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯀꯟꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ ꯇꯧꯔꯛꯂꯤꯕ ꯑꯁꯦ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯀꯤꯅꯅꯕꯅꯤ ꯅꯝꯗꯨꯅ ꯄꯣꯠꯂꯣꯏ ꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯁꯤꯕ ꯑꯁꯦ ꯍꯤꯌꯥꯡ ꯑꯊꯧꯕꯨ ꯑꯣꯟꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯑꯉꯥꯡ ꯅꯨꯄꯤꯗ ꯅꯠꯇꯅ ꯃꯤ ꯄꯨꯝꯅꯃꯛ ꯃꯊꯪ ꯁꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯝꯗꯨꯅ ꯄꯣꯠꯂꯣꯏꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯊꯥꯎ ꯍꯩꯖꯤꯟꯕ ꯁꯤꯡ ꯑꯀꯪꯕ ꯂꯪꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯩ ꯊꯥꯔꯛꯂꯤ ꯑꯁꯨꯝꯅ ꯄꯔꯂꯣꯏꯒꯤ ꯃꯇꯧꯒꯨꯝ ꯆꯥꯛꯂꯤꯕ ꯃꯩ ꯃꯔꯛ ꯑꯗꯨꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯨ ꯑꯗꯨꯗ ꯄꯨꯜꯂꯤꯕ ꯌꯣꯠꯂꯤ ꯑꯗꯨꯁꯨ ꯃꯊꯪ ꯇꯠꯄ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯌꯥꯗ ꯃꯄꯥꯡꯒꯜ ꯀꯜꯂꯤꯕ ꯊꯋꯥꯏꯅꯣ ꯌꯦꯡꯉꯨꯅꯤ ꯈꯪꯅꯔꯦꯗꯅ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯁꯤꯡꯒꯪ ꯑꯃ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯩꯅꯨꯡ ꯑꯗꯨꯗ ꯂꯪꯁꯤꯟꯈꯤ ꯑꯗꯨꯝꯅ ꯂꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯧꯒꯠꯄ ꯍꯧꯔꯝꯂꯕ ꯑꯁꯤꯕꯒꯤ ꯃꯩꯅ ꯉꯔꯪ ꯆꯥꯛꯂꯕ ꯍꯛꯆꯥꯡ ꯑꯗꯣ ꯑꯃꯨꯛ ꯇꯨꯊꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯑꯗꯣ ꯀꯤꯅꯁꯨ ꯀꯤꯅ ꯃꯩ ꯑꯗꯨ ꯍꯦꯟꯅ ꯆꯥꯡꯅꯅꯕ ꯁꯤꯡ ꯂꯪꯁꯤꯟꯕ ꯂꯦꯞꯇꯦ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯅꯣꯡ ꯃꯪꯁꯤꯟꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯣꯡ ꯑꯁꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯍꯩꯊꯔꯛꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯣꯡ ꯑꯁꯤ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯍꯛꯆꯥꯡ ꯑꯁꯦ ꯇꯨꯝꯅꯅꯕ ꯍꯣꯠꯅꯍꯧꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯅ ꯍꯨꯃꯥꯏ ꯍꯨꯝꯕ ꯌꯥꯎ ꯑꯃ ꯇꯧꯕ ꯌꯥꯎ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯄꯣꯠꯂꯣꯏꯕꯗꯣ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯔꯛꯏ ꯁꯣꯝꯗꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯊꯔꯣ ꯃꯩꯅꯨꯡ ꯑꯗꯨꯗ ꯑꯣꯜꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯍꯦꯟꯇꯣꯔꯛꯇꯅꯕ ꯂꯩꯋꯥ ꯀꯟꯕ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯅꯝꯗꯨꯅ ꯄꯣꯠꯂꯣꯏꯔꯦ
ꯃꯍꯥꯛꯅ ꯄꯣꯂꯣꯏꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯁꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯃ ꯄꯥꯏꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯥꯂꯪꯂꯛꯇ ꯇꯤꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯗꯒꯤꯗꯤ ꯃꯪꯂꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯇꯨꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯀꯣꯝ ꯑꯃ ꯇꯧꯍꯟꯗꯨꯅ ꯀꯣꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯎꯠ ꯋꯥꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯩꯖꯤꯟꯗꯨꯅ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕꯗ ꯃꯌꯥꯝ ꯑꯗꯣ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯟꯅꯔꯛꯂꯕ ꯃꯇꯨꯡ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯝꯕ ꯑꯀꯤ ꯑꯈꯪ ꯄꯨꯝꯅꯃꯛ ꯀꯩꯁꯨ ꯇꯧꯔꯛꯂꯔꯣꯏ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯅ ꯊꯤꯟꯊꯔꯝꯕ ꯇꯥꯔꯒꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯃꯤ ꯄꯨꯡꯇꯥꯛ ꯇꯥꯛꯀꯗꯧꯔꯤꯕꯅꯤ ꯍꯦꯟꯅ ꯁꯥꯊꯤꯔꯤꯕꯗꯤ ꯍꯧꯖꯤꯛꯀꯤ ꯐꯠꯇꯕ ꯊꯋꯥꯏ ꯆꯪꯂꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯣꯛꯂꯨꯕ ꯆꯦꯜꯂꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯣꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯈꯨꯜ ꯑꯁꯤ ꯄꯨꯡꯇꯥꯛ ꯇꯥꯛꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯍꯧꯔꯕꯅꯤꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯔꯣꯏ ꯏꯕꯨꯡꯉꯣ ꯄꯤꯟꯇꯨ ꯏꯄꯨ ꯍꯥꯏ ꯃꯊꯪꯒꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯥꯏꯕꯁꯤ ꯄꯪꯁꯤꯗ ꯁꯤꯖꯤꯟꯅꯔꯨꯒꯅꯨ ꯅꯍꯥꯛꯇ ꯅꯠꯇꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯇꯥꯔꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯏꯇꯥꯎ ꯇꯥꯛꯄꯤꯌꯨ ꯏꯇꯥꯎ ꯑꯉꯥꯡꯁꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯅꯕ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨ ꯁꯔꯦꯟ ꯑꯃꯨꯛꯇꯪ ꯆꯟꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯤ ꯃꯄꯨꯡ ꯐꯥꯗꯅ ꯂꯣꯝꯒꯗꯧꯔꯤꯅꯦ ꯑꯩ ꯚꯥꯞ ꯇꯥꯖꯔꯦ ꯏꯇꯥꯎ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯍꯦꯛꯇ ꯇꯧꯔꯁꯤ ꯍꯣꯏ ꯇꯧꯕꯒꯤꯗꯤ ꯏꯇꯥꯎ ꯉꯁꯤ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯕꯅꯤ ꯅꯤꯡꯊꯧ ꯀꯥꯕ ꯅꯨꯃꯤꯠꯅꯤꯅ ꯍꯥꯏꯖꯔꯤꯕ ꯍꯌꯦꯡꯁꯤꯃꯗꯤ ꯂꯩꯕꯥꯛ ꯄꯣꯛꯄ ꯑꯣꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯍꯥꯡꯆꯤꯠꯁꯤꯁꯨ ꯑꯩꯒꯤ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯈꯨꯗꯣꯡ ꯆꯥꯔꯔꯣই ꯑꯗꯨꯅ ꯃꯊꯪ ꯌꯩꯊꯔꯤꯉꯩꯗꯨꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯂꯕꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕ ꯏꯇꯥꯎ ꯑꯩ ꯚꯥꯞ ꯇꯥꯖꯔꯦ ꯑꯗꯨꯅ ꯉꯁꯤ ꯍꯦꯛꯇ ꯇꯧꯅꯅꯕ ꯇꯧꯔꯁꯤ ꯑꯩꯒꯤ ꯌꯨꯝꯗ ꯍꯦꯛꯇ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯕꯤꯟꯇꯨꯅ ꯃꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯅꯍꯜꯂꯝꯃꯤ ꯃꯌꯥꯝꯅꯁꯨ ꯑꯄꯤꯛꯄ ꯑꯉꯥꯡꯅꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯇꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯈꯛ ꯇꯧꯔꯨꯒꯅꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯕꯤꯟꯇꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕꯗ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯝꯂꯕꯗꯤ ꯕꯤꯟꯇꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯉꯥꯛꯄꯤꯔꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯄ ꯃꯤꯁꯤ ꯃꯤꯅꯥꯃꯛꯇꯤ ꯌꯥꯎꯍꯧꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯔꯤꯕꯅꯤ ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯆꯪꯂꯨꯔꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯆꯦꯜꯂꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯍꯜꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯨꯟꯒꯤ ꯃꯤꯇꯤꯡ ꯑꯗꯨꯁꯨ ꯂꯣꯏꯔꯕꯅꯤꯅ ꯕꯤꯟꯇꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯃꯗꯤ ꯃꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯇꯧꯗꯨꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯤꯟꯇꯨꯕꯨ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯁꯦꯝ ꯁꯥꯔꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯔꯦꯟ ꯆꯟꯅꯅꯕ ꯌꯦꯜ ꯑꯃ ꯄꯣꯔꯛꯑꯣ ꯍꯥꯏꯕꯗꯒꯤ ꯌꯦꯜ ꯑꯃ ꯄꯣꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯦꯜ ꯑꯃ ꯃꯉꯛ ꯀꯛꯇꯨꯅ ꯁꯔꯦꯟ ꯆꯜꯂꯤ ꯑꯁꯨꯝꯅ ꯁꯔꯦꯟ ꯆꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯕꯤꯟꯇꯨꯒꯤ ꯃꯄꯥꯅ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯗꯦ ꯅꯪ ꯀꯔꯤꯒꯤꯗꯃꯛ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯝꯃꯤ ꯃꯗꯨꯗ ꯕꯤꯟꯇꯨꯅ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯆꯦꯔꯥ ꯑꯗꯨꯗ ꯏꯔꯤꯕꯗꯨ ꯑꯩꯗꯤ ꯐꯥꯒꯤ ꯃꯥꯜꯂꯨꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯟꯇꯨꯒꯤ ꯃꯄꯨꯅ ꯍꯩ ꯐꯥꯒꯤ ꯃꯥꯜꯂꯒꯕꯨ ꯃꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯊꯣꯛꯂꯒ ꯂꯩꯋꯥ ꯁꯣꯜꯂꯨꯕ ꯍꯧꯅꯕ꯭ꯔꯣ ꯅꯪ ꯑꯃ ꯏꯕꯣ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯔꯣꯏꯗꯧꯔꯤ ꯆꯪꯉꯨ ꯏꯃꯨꯡꯗ ꯆꯪꯉꯨ ꯑꯁꯨꯝꯅ ꯃꯄꯨꯅ ꯆꯩꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯕꯤꯟꯇꯨꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠꯁꯨ ꯇꯥꯔꯤ ꯕꯤꯟꯇꯨꯒꯤ ꯃꯄꯨꯗꯨ ꯂꯝꯖꯥꯎ ꯊꯣꯛꯈꯤ ꯑꯗꯨꯒ ꯕꯤꯟꯇꯨꯒꯤ ꯃꯄꯥꯁꯨ ꯃꯔꯨꯞ ꯇꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯕꯤꯟꯇꯨꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤ ꯑꯗꯨꯒ ꯕꯤꯟꯇꯨꯒꯤ ꯃꯃꯥꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤ ꯑꯗꯨꯒ ꯕꯤꯟꯇꯨꯒꯤ ꯃꯕꯣꯛꯅ ꯇꯤꯚꯤ ꯀꯥꯗ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯟꯇꯨꯅ ꯈꯜꯂꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯀꯌꯥꯗ ꯁꯣꯏꯔꯕꯅꯣ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯥꯏꯕꯁꯦ ꯐꯥꯒꯤ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯅꯗꯤ ꯀꯌꯥꯗ ꯂꯥꯏꯅ ꯈꯜꯂꯨꯔꯤꯕ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡꯕꯨ ꯀꯧꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯍꯟꯕ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜꯅꯤ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ ꯑꯁꯨꯝꯅ ꯕꯤꯟꯇꯨꯗꯣ ꯋꯥꯈꯜ ꯀꯌꯥ ꯈꯟꯅ ꯂꯥꯏꯔꯤꯛ ꯄꯥꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ
ꯕꯤꯟꯇꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯃꯄꯨꯍꯣꯏꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯟꯇꯨꯗꯣ ꯁ꯭ꯀꯨꯜꯗ ꯆꯠꯂꯤ꯫ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯗ ꯑꯃꯥꯏꯕ ꯕꯤꯟꯇꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯂꯛꯅꯕꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯟꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯗꯨꯝꯅ ꯀꯧꯔꯛꯀꯅꯨ, ꯑꯩ ꯑꯃꯥꯏꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯆꯩꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯒ ꯁ꯭ꯀꯨꯜꯒꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯍꯣꯏ ꯃꯄꯥꯍꯣꯏ ꯑꯃꯗꯤ ꯃꯄꯨꯍꯣꯏꯗ ꯃꯍꯥꯛꯄꯨ ꯑꯃꯥꯏꯕ ꯕꯤꯟꯇꯨ ꯍꯥꯏꯗꯨꯅ ꯂꯛꯅꯩ ꯍꯥꯏꯗꯨꯅ ꯃꯃꯥꯍꯣꯏꯅ ꯇꯝꯃꯤ꯫ ꯃꯗꯨꯗ ꯃꯄꯨꯅ, ꯍꯩ, ꯅꯪꯅ ꯑꯃꯥꯏꯕ ꯑꯣꯏꯔꯨꯕꯗꯒꯤ ꯑꯃꯥꯏꯕ ꯕꯤꯟꯇꯨ ꯍꯥꯏꯔꯤꯕꯅꯤ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯅꯪꯉꯣꯟꯗ ꯊꯤꯅ ꯆꯩꯔꯛꯄꯁꯨ ꯅꯠꯇꯕꯗꯨꯕꯣ, ꯃꯤꯅꯅꯦ ꯆꯩꯔꯛꯄꯗ ꯅꯪꯅ ꯍꯦꯟꯅ ꯁꯥꯎꯕ ꯎꯠꯂꯨꯔꯕꯗꯤ ꯍꯦꯟꯅ ꯃꯤ ꯂꯛꯅꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯃꯤꯅꯅꯦ ꯑꯃꯥꯏꯕ ꯕꯤꯟꯇꯨ ꯍꯦꯟꯅ ꯀꯧꯔꯛꯂꯕꯗꯤ ꯍꯥꯎ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯈꯨꯝꯇꯣꯛꯎ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯁꯨꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯕꯤꯟꯇꯨꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯍꯥꯛ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯀꯂꯝꯅ, ꯑꯩ ꯕꯤꯟꯇꯨ, ꯑꯩꯅ ꯂꯩꯋꯥ ꯑꯃ ꯈꯪꯉꯤ ꯕꯨꯠ ꯁꯥꯟꯅꯅꯕꯒꯤ, ꯑꯗꯨ ꯇꯧꯁꯦ ꯍꯥꯏꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯟꯇꯨꯅ, ꯑꯩꯗꯤ ꯌꯥꯎꯖꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯋꯥꯐꯝꯗ ꯇꯥꯔꯨꯔꯗꯧꯔꯤꯕ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯣ ꯑꯃꯥꯏꯕ ꯑꯃꯅ ꯇꯧꯗꯨꯅ ꯃꯇꯝ ꯆꯥꯅ ꯌꯦꯡꯍꯧꯕꯗꯒꯤ ꯑꯋꯥꯐꯝꯗꯗꯤ ꯇꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯃ ꯈꯨꯜꯂꯦ, ꯃꯟꯇ꯭ꯔ ꯑꯃ ꯈꯨꯜꯂꯦ ꯍꯥꯏꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯦꯛꯇꯗ ꯃꯗꯨꯗ ꯐꯥꯒꯤ ꯖꯨꯒꯥꯏꯅꯤ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯔꯨꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫